मणिपुर की इरांग असी पॉलिटिकल की ओइबा वारोशिन चंगी हौजिक सेंटर दा मोदी की लेंगाक हलकलबनिना था अनि अहुमदा सिदा लोशिनबा याय हाइना सीएम एन बिरेन थाजबा फोंदोरकली ngarang phong kiba India Today TV report amagi matung inna exclusive interview amada wafamasi chief minister na phongdo kibani interview adu da N Biren na makha tarduna jiribam da handak thokiba kanglup ki rang adu yengshin bachat na ba jiribam gi damakta chat kiba CM advanced security convoy da lambi da ambush tawrakiba asi aigi oina yamna ikai ningai ni mahaki state maktada chief minister amagi convoy da attack tawrakiba silai bakti bani ambush asi gi madang da chief secretary da awang bathaki inquiry ama chathana ba haikre maru oina thigat kadabadi ambush tawrakliba militants singna convoy asi lakani haiba karamna khanglibanu haibasini manipur gi oiba apunbagi security ki section thorang gi matang da hangkiba wahang gi paukhum piraduna haujik manipur gi phibam asi fagalakli masi central forcing मफम खुदिंगदा ngak selhanbadagini manipur gi rang asi punna loishinduna waroshin ama purak pahaibasi matam khara changkini political gi oibo waroshin ama mathau tai haujik state asigi mafam khara da irang khara thokpagi paudi lei adubu tasengni manipur da thokliba lan asi ain kaina myanmar dagi ngam khai lansi lakkiba immigrant sing amadi terrorist sing na manipur gi lamda ain kaina khundaraktuna ain yadaba drug sing lalol itik tawrakpadagi haurakibani haina chief minister na phongdokhi Aujik Lok Sabha Mikhalsu loikre Modi gi ahum subalengak center da leire state asida tangdu leitaba mahausa gi punsida hanjinba phibam haibadu lakliba tha ani ahum asida purak lagani haina CM na thajaba phongdokhi irang asi loishinaba center lengak na yamna kanna honari haiki इमिडिएटली इसको सॉल्यूशन लाने का तो थोड़ा टाइम तो लगेगा क्योंकि पॉलिटिकली सॉल्यूशन करना है डायलॉग करना है बातचीत करना है लेकिन एक्चुअली बहुत लोग ये इशू को नहीं जानते ये इशू जो है ये बेचारे कुकी सिविलियन और मैथई सिविलियन का लड़ाई नहीं है ये लड़ाई था मेरे सरकार के साथ इलीगल माइग्रेंट्स एंड जो इलीगल माइग्रेंट्स मिलिटेंट जो म्यांमार से आके यहाँ पे जो ड्रग का बिजनेस किया है और बस्ती बसाया है उसी के साथ सरकार के साथ किया था लेकिन सब मीडिया ने और कोई पब्लिक ने इसको मोब जो हुआ है हाँ नो डाउट मोब हुआ उसी दिन में 3 मई में मोब हुआ मोब की वजह से थोड़ा बस्ती मैथई का आदमी और कुकी का आदमी मरा हुआ है लेकिन एक्चुअल कोज ऑफ द इश्यूज तो है इथनिक नहीं है ये स्टेट गवर्नमेंट ब्रेसेस इलीगल माइग्रेंट्स एंड ड्रग माफिया वही है सॉल्यूशन तो लाना है लेकिन एकदम आयरन हैंड करके सॉल्यूशन नहीं ला रहा है क्योंकि दोनों तरफ में अपने स्टेट का है सब अपने भारतवासी है तो थोड़ा इसमें आइडेंटिफाइंग ऑफ द इलीगल माइग्रेंट्स उसमें थोड़ा टाइम लगा